Leingakki Maikeidagi Chaokhat Thourang Thabak Thouram Paikhatlakpada Meeyamgi support Changngi HAINA THANGMEIBAND Assembly CONSTITUENCY MLA.JOYKISHAN PHONGDORAKLI Magna Paumi Singa Unaba Makhatana Hai Magna Meeyamgi Mihut Oina Thabak Thourakpadagi Meeyamgi Yaifanaba Thabak Thouram Kaya Paikhatkre Makhatana Su Paikhatkigani Lamdam Ngapigani Lambida sewage treatment gi damak thugaiduna leiba singayambana thabak loisilakle Lakadoriba mathang chahi nongzu thagi mamangda THANGMEIBAND leiriba lambi pumnamak semnaba padam thamli masida miyamna support tawbiyu drain na chingba semba loiraba tung kanagumba kharana dumping site kum ubagi thabak tokpiyu loinina thubada mahakna miyamgi damak tawge khaliba thabak sing masagi sandform fawa puthokuna miyamgi damak honarakani haina magna makhatana phongdorakli Government lambi singse gari sampam mune ubu to maita nongara no amai men gari puto to ga loi masi sing cham cham le sai apel to jeri masi to bi no na maduna pai lambi si son si ga yu ju ma de le bi se ko las an tha ga ko san tak oi wala samuk tha ga dum chat le ha ya ponte ado koi sem na musi to jeri si to ne to public is cooperation maintain to sen bita ba adagi Lekai ki train circle train function na basi topi taba isai sana kami sih koi maintain to view I know sih kami berpazar aja basi koi kami bandel le lambi khuding musse koi loan musse magi pantam se pai tang chudo puji lekhang de koi mathagi rainy season lak deng ase 2020 ki rainy season lak de koi loan lo sin mo pantam ne simai aise ke not only koi ki manipur ki kami jadoi jariba Nabi Tunggonga bi sangle soli kasi mari da to singagan angan na bukon na ko me wa na bidal tum pona bigano adu to na pra thamai banan mai tor kun lekti tawdabu akoi na remind to jabani adu masi apaborom da salaga ambi se siam na ba koi praja myam gisu koi support bi woi na na to jadi